Tangkhul gi Indigenous Canine breed Haofa haina khangnariba hui makhalasibu Festival Haofa Phanit ki anirakshiba edition pangthokrai preserve and promote Haofa haiba thimda festival adu Manipur lenga ke veterinary and animal husbandry amadi transport ki minister su oriba Khashim Bashumna Ukhrul gi Phungcham village da hodokhibani thoramadu da Ukhrul district ki deputy commissioner Kengu Juringla Ukhrul gi district forest officer Sangam Saliwo MSPDCL ki DGM Akhui L Simre amadi Phungcham khulgi khulakpa wongnaungam horamna sarukyakhi thoramaduga mari leinana minister Vashimna Haofa Phanit asi maruina Tangkhul furup ki puwari ga sagona duna leiraklaba hui Haofa asibu kannaba madi miyam da hui makhal asibu khanghanna bagi pandamda pangthokpani loinana hui makhal asina Tangkhul furup ki mahusagi oiba culture adu takpada mateng oigadawribani haiki Haofa Phanit ki Anirakshiba edition adu Phungcham Haofa Lovers Association na Phungcham Village Authority Phungcham VDC Phungcham Senaulong amadi Phungcham Katamnau Mayar Bagla Longa punna kuzamnaraga pangthokhibani akhoi jaga da di nongmai si bairande akhoi gi haufu sina masina mana sadan bamda na mana chikre gambadu da sa se kedai de lebra mathak da le makha da le ya si man roi indigi do akhoi na madu da pha ba hat ba laina sina pakna da ba tangul le ba safu haufu si every time we have to lose it. But we see importance of it. We see artificial origin do the. We see chemra. Man, tongan we see hot na ba yam yoro ni. Do we see the original thokse pakle ni si. Ukura Tangkhul ki area si thokpa taka ade ju kat no kana ju original si da phumba kum de India si ma si